Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Manipurda maigi kumai Diwali ngasi pangthokani. Kumai asina lakpada Raijapal amasung Mukhyamantri na miyamda yaipa paujil pirakli. Manipurda haukiba pung kunmarida miyam punduna irang saganaba honaki, adumoinamag phibam adu police na laksanba ngamki. Amasung Uttarakhasida saba loisindriba tanel ama meter yankai rom ningkhairapdagi thabuk suba miyoi kya murum thokpa yadana talen manungda leire hairi. Manipurda maigi kumai Diwali ngasi pangthokani adumoinamag raijasida hauzik oiriba phibam asigi yenglaga kumai asi laigi oiba thorum tamak pangthoknakadauri. Diwali kumaina lakpada Raijapal Anusuya oiki amasung Mukhyamantri Nongmeikapam birena miyamda yaipa paujil pirakli. Mahaki paujelda Raijapal na hai kumai asi Hindu laining satpasingna pangthokpa asobu kumai amani. Kumai asina phatababu afabana zoi tobagi paujil piri. Kumai asina lakpada raijasida amatu oina punsinaba oirasanu. Aikoi masalgi marakta yengthinaba thadoktuna amatu oina leiminarasi hainasu Raijapal na makha tari. Mukhyamantri na mahagi paujal dhai kumai phiyong amadi haraute ambagi matam yorokpa asida raijasigi yumsa kayadadi kumsi zaigi oina Diwali gi maingal uba phangloi dori. Kumai asina aikoida afabana phatababu matam pumbada maithiba pi haibadu ningsinghali. Mangalgi kumai asina aikhoigi pungning amadi thamoibo ngalanduna haukiba tha taruk asida raijasida uba phanglikliba hingsagi amamba numitsing salhan khinaba oirasanu hainasu Mukhyamantri na mahagi paujal da hairi. Amaromda Diwali kumai leibag asigi tongan ba mafamsingda ngarang pangthoknaki. Afabana phatababu maithiba pi haibadu utpa kumai asi yum laisang amadi atei mafam kayada maingana thanduna pangthoknaki. Numit asida miyamna langi lairembi Lakshmi busu puja tawnei. Pradhan Mantri Narendra Modi na ngarang Himachal Pradesh ki lepsada security force singa lenana Diwali gi kumai pangthokminaki. Social media da thagatpa warol da Sri Modi na hai leibag asigi thona pharaba lanmi singa lenana Diwali kumai pangthokminaba asi pungning nungsiba amadi sauthokjaba pungningai oiraba thawang amani. Magna hai imung manungi miyu singdagi lapna leiraba lanmi sing asina kathokpaga loinana mathau tawduna aikhoigi punsida mangal piri. Pradhan Mantri hai security force singi thona lingjel asi singthaduna loiba nairoi. Khwaidagi khudong thiningai oiraba mafamda makhoigi nungsireba mari mata singdagi lapna lanmi sing asina kathokpaga loinana miyambu asoi angam thondanaba ngakseli. Sri Modi hai asigumba thona pharaba miyu sing asibu leibag asina kaidongaida kawba yaroi. Manipurda haukiba pung kunmarida miyam punduna irang saganaba honaki adumoinamag phibam adu police na laksinba ngamki. Raija police ki control room na thokpa cherolaman hai Raija sigi tongan ba mafamsingda security force na paksan operation chathaki. Raija sigi singa masung tamgi tongan ba jila singda checkpoint sama kunthra mari hangdoktuna pamdaba thodok thokpa thingnaba akanba sesal thorang laukhali. Singnaba miyoi satret marbudrani thoi phagatki miyamna tonga amadi aranba mawongda thagalakpa video sing thajabidanaba police na miyamda appeal tawri. Sandel jilla gi hanagi chief medical officer oirambaduga hausikna thabaktagi potharaba Kaksing Paji leikaida leiba Dr. Nongmeikapam Birchandra gi yumda sakhangdaba singna ngarang numidang wairam pung manga adwaida bom thamsilamle hairi. Kaksing police ki pau matungina ngarang numidang wairam pung manga adwaida sakhangdaba miyoi khara laklaga Dr. asigi yumda bom thamlamkhibani. Police na hek pau phangbaga police ki team ama doctor asigi yumda chatuna thamlamkhiba bom adu hand grenade ni haiba khangki amasung numidang pung 9 minute ni phumanga tarakpa adwaida bom expert sing laktuna bom adu asoi angam yaudana lauthokhi. Imphal West, Imphal East amasung Thobal jilla da ngasi ayuk pung 5 dagi numidang pung 10 phawba curfew komthokli aduga Bisnupur amasung Kaksing jilla gi oinadi ayuk pung 5 dagi numidang pung 9 phawba curfew komthokli. Tabiriba pawasi Akashbani Imphal dagini. Uttarakhand gi Uttarakashigi Brahmakhal Yamunotri National Highway da Selkyara dagi Dandalgaon phawbagi marakta leiba saba loisindriba tunnel ama meter 50 rom ningkhairapdagi thabak suba miyoi kya murum thokpa yadana tunnel manungda leire hairi.
पाव खरन हाई मफम अदुदा थबक सुबा अमदी अतई कर्मचारी कुंथ्रा तरुक लोम हौजिक टनेल मनुंगदा थोरकपा यादना पंदुना लेरी मी कनबा अमसुंग तेंगबांग पीबा मियोइसिंग मफमदुदा संगसिनदुना थोरकपा यादना लेरीबा मियोइसिंग अदु पुथोरकनबा होनरी तेलंगाना राजस्थान मध्य प्रदेश अमसुंग छत्तीसगढ़ विधानसभा मिखलसिंगी भोट खोमगी थबक खम थेंगना कल्ले तेलंगानादा बीजेपी अमसुंग कांग्रेस यावना मरोइबा दोल कयाना मखोई मखोईगी मिरेपसिंगीदमक भोट खोमगी थबक सथरी अखोईगी पौमिन हाई बीजेपी ना तेलंगाना विधानसभा मिखलगी मैनिफेस्टो अथुब मतमदा पुथोकलबा याई प्रधानमंत्री नरेंद्र मोदी सु था असगी कुंतरुक अमसुंग कुंतरेता राज्यदुदा मिखलगी भोट खोमगनी मदुगी मथक्ता केंद्र की मंत्री सिंह राजनाथ सिंह अमित शाह अमसुंग उत्तर प्रदेश गोवा अमसुंग असम की मुख्यमंत्री सिंह सु राज्यदुदा पांथोकपा तोंगान तोंगानबा रैलीसिंगदा वा nganggani प्रियंका गांधी भद्रा अमसुंग राहुल गांधी यावना कांग्रेस के स्टार कैंपेनर कयासु राज्यदुदा भोट खोमगदौरी राजस्थान दसु राज्य विधानसभा मिखलगी भोट खोमगी थबक कन्ना चथनरी तोंगान तोंगानबा राजनीति दोल सिंगी लुसिंगबसिंग अमसुंग इंडिपेंडेंट मिरेपसिंगना मिखलगी मिटिन कयादा वा nganगदुना भोट खोमगी थबक सथरी छत्तीसगढ़ दसु राज्य विधानसभा की लेमोरीबा सीट हुम्बुद्रागी मिखलगी भोट खोमगी थबक कन्ना चथरी बीजेपी अमसुंग कांग्रेस यावना तोंगान तोंगानबा राजनीति दोल सिंगी मकोक थोंगबा लुसिंगबसिंगना मखोई मखोईगी दोलगी मिरेपसिंगीदमक मियामगी पुकनिंग सिंगसिनबा होनरी राजनीति दोल कयाना बीजेपी अमसुंग कांग्रेस सरकार सिंगी थबक कयाबु हुंदुना ngangbगा लोइनना मखोईना सरकार पाइरबदी मियामगीदमक पाइकटगदबा याइबा थौरांगी स्कीम कयागी मतांगदा फोंदोकली राज्य विधानसभा की अपुनब सीट मरबुद्रा की मनुंगदा सीट हुम्बुद्रा की मिखल की भोट था सिगी तरा तरेता पांथोकनी सीट कुन की भोट की था सिगी तरेता शांति ओइना लोइसिनख्रबनी मरग असिदा बीजेपी के मकोक अमसुंग प्रधानमंत्री नरेंद्र मोदी ना ngasi राज्यदुदा सतुना मुजाको अमसुंग महासामुन जिलासिंगदा पांथोकपा मियामगी मिटिनदा वा nganggani राज्य विधानसभा मिखल असिदा राजनीति दोल सिंगना सेंजा थुमजा लौमी अमसुंग नुपी सिंगी याइबा थौरांगी स्कीम सिंगी वाफम मपुंग ओइना पुथोकली नेशनल दिव्यांगजन फाइनेंस एंड डेवलपमेंट कॉर्पोरेशन NDFDC की मखादा सेल पुबा दिव्यांगजन सिंगी सेंदोई सांग सादा अमा हंथरगनी हाइना सरकारना लाउथोखरे मियामगा मिमानद्रबा मियोइसिंगी सेल थुंगी फिबम फगलनबगी पांतमदा सरकारना वारेप अदु लौखिबनी ngasi phongba pause singi maroiba pausingi dam hauzik Nongmeikapam Bedamani leire Bedamani Thagachari Dwijamani Abhinas amasung Anthony gi JC na sinduna miyam gi mifam pangthokre numit tare ni gi manungda mangkhriba myoi sing phanghanba ngamdragadi makhoi gi khongul miyam hopna linaba warep blokre haiba pauna welan pau amasung Imphal Free Press ta ahan be headline tawri People's Chronicles ta thiba khangdana leiriba mairoi ani dugi langla langjin puthoknaba Manipur sarkar na lokhatpa yaba khongthang lokhatli haiba pauna ahan be headline tawri Sana leibak ta tha taruk helaklaba irang asina Manipur gi senmilon da chawna chaitheng pire pot sina dare dukan famliba sing hakam challaga leinari haiba pauna ahan be headline oina fongli Pongna famda irang asina mairoi singda piriba safu asi mama mapa oiriba singna phathabiba changi haina Dr. R.K. Lelin na fongdoki bawafam asi ahan belamai da fongba thengnari Sangai Express Manipuri edition da drug ki lambi olakliba Mizoram da crore nipuga nithoi gi drug fagat kare haiba paungna banner headline tawri Hingba ngamhanabagi thabak sing lokhatnaba khana naina kare haiba paw ama pawche asigi anchor kalam da fongli Ichel Express ta tangdu leita draba Manipur gi mafam anida bomb thamjilamle amagidana nongmai kapsilamle haina anisuba headline tawri Ganfiu Mail amasung Tamelong Times ta Tamelong jila gi headquarter da Nipan suba Amur Falcon kumai haukiba thangja numita haudokibagi pauna ahan headline tawri Pripa ki athoba sing ningsing numit pangthokre ireicha singbu thagatpa fongdorakli haiba paw ama Naharul gi thogdangi anchor kalam da fongli Masiga mari leinaba paw Sangai Express English ki ahan balamai da fongba thengnari Maling bi aying asa honglakpana Manipur da su saitheng phangli Inga ingel gi nongju haibadu leitabaga pangkhak oire haina Ichel Express ki anchor kalam da fongli Senapati da fongba Hills Hornbill Express ta Senapati da anoba traffic ki niti niyom semkibagi pawna ahan ba headline oina fongli Dwijamani Thagachari Bedamani Aroibada maroiba pawmuk Manipur da maigi kumai Diwali ngasi pangthokani kumai asuna lakpada Rajyapal amasung Mukhyamantrina na miyamda yaipa pausel pirakli Manipur da haukiba pung kun marida miyam punduna irang sagana bohona khi adu moinamag phibam adu police na laksin bangam khi amasung
उत्तराकाशीदा साबा लोइसंद्रिबा टनेल अमा मीटर 50 रोम निंखाइरपदगी थबक सुबा मियोय कियामरुम थोकपा यादना टनेल मनुंगदा लेरे हाइरी पाउ लोइजरे।